Miss Paodam tabiriba khwai punamapu taram loksabaga loinena khurumjari masigi maruiba pauda Supreme Court pu BJP na lan lamjing le haina MP Gaurav Gorgoina haikre Bharatiya Modi Army gi nauna khallaba office bearer sing okre loinena Indian Angry Bird Communication Satellite ama mai pakna thagatkre mapungoiba pawmu pijari Narendra Modi na luchingba NDA lengang na haukiba kumja Inglisingani taragataruki August ki chaychat kunmari da France amadi India lengaka Rafale scam jet leiba yonbagi matang da yana che pinakiba intergovernment agreement da aranba amadi akaiba amata yaudi haina tha sigi chaychat tarahumdoi da Supreme Court na raita kibagi matang da Congress Party gi oiba wafam kaya miyam da thamdakli Hiramasi matangda BT Road laiba Congress Bhavan da pangthokpa paugi mifam amada All India Congress Party gi General Secretary amadi CWC gi member oiriba MP Gaurav Gogoi na hai Supreme Court pu BJP na lana lamjingle Rafale scam da BJP na senja thumja chathaduna leire masigi matangda BJP na miyamda oida pada bangangduna lana lamjingba ase tokadabani. In a later press conference by Congress President Rahul Gandhi ji, he exposed the lies of the BJP. No CAG report has been completed on Rafale. It is only in draft stage. No CAG report has been given to the PAC. And no CAG report has been given to the Parliament. This shows that the BJP is trying to cover up the Rafale scam with one lie after the other. Hanagi Chief Minister Okram Ibobina Hai Rafale scam gi chayet nariba asibu tijinana bahaiduna Congress Party na hobadagi Indian Constitution na piba Parliament ki MP masigi manungda opposition ruling amadi all political parties su yaugadaba Joint Parliamentary Committee na tigarhansi haiduna lakli masi fawbada JPC na Rafale scam gi matangda Tizin Hansi Haibada Yadrivasi NDA Lengana Miamda Sengdokadabani. JPC asi Congress Kakta Yagodabanate, BJP Amadi Atopa political parties su Yagodoribane. JPC Semduna Rafale scam Gamari Lenana Che Chang Sing Tizinana Bahaibada NDA Lengana Sungya Yadrivasi Miamda Maram Pigadabani. UPA Lengana Palingedegi BJP na Hairakpa Kudingma JPC Semduna Tizin Hankibani. Rafale scam gi matangda Supreme Court da lankhatkiba affidavit adu chana kanglon gi wangmadane NDA lengakna thong asi lana lamjingbane BJP na lepagasi gi miyambu lana lamjingle wathogasi Supreme Court na tawgadaba thabak na te haiki CAG gi report si purakanda parliament da lok sabha da chairman oiba akhoi gi kharge ji se moi gi committee sina yenggadabne ba ada CAG gi report si loidri draft stage da leiri Ado PSC na ju puthokti moina CAG gi report examine tawre ado PSC gi report se examine tawre na BJP sina aran ba affidavit ama Supreme Court ta haijel leba aduna basis oerga maruina Supreme Court na ruling si pi hibani aduga jigi PIL si so khoi karim ta akhoi he day one gi hairam neba sidi Supreme Court na tawgoda port na te masidi akhoi anybody signable later the JP sina masidi examine tawgada bani masidi constitution na piba akhoi right ni haina Congress Party room tar la ya moi no ji kuchi GPC CMC hai bije GPC se yenga to ji moi gi BJP gi MP su yaw bune ba ulak to ri yeng de da be sima ya da ba mi fomadu da MPCC gi president Tian Haukip su sarukyaki Nungsi Sanana Santi Amasung Apunbana Equegi State Asida Hiram Kudimakta Chaukatpagi Saktam Ugani Haina Social Welfare and Cooperation Minister Nemcha Kipje na Haikre Wapamasi Minister na
CP Jang Baptist Church Kangpokpigi Golden Jubilee gi thauram amadi church ki nauna saba building sangaba gi thauramda athoiba michungi warol piraduna haikibani nungsi chanaba amasung pina haiba haibasi imung manungdagi hauraga atopada sandokhibani amadi aikoi maselgi marakta leiramba thajanadabasing kauthoknaduna amaga ngaknabagi matam yaure hainasu phongdoki minister na makha taraduna haikibada aikhoigi state manipur asi tongan ba lining laisol chatpa duga mioi kayana khundaba mafamni maramaduna thaudu wathok sing thokpada makhal amatagi khongjang sing sangsin bagi mahuta ingna tapna khana nainaduna waroisin purakadabani haina appeal tauki masigi Thaurangi sarwama oina minister na Golden Jubilee gi monolith su maikom hangdoki ngasigi thauramatuda MDC EM Sri Luthang Haukib amasong Sri Tongmang Haukib IRS saitu EP puna thauramapu amasong akhanaba mithong oiki Ngarang nimidang wairam pung mga rom tabada Waikong Police Station gi manong channa Waikong Bazar da khanghaudana haurakiba maina chakpadagi dukan ani yauna yum mama maina tumna chakre maina chakraba dukan singadu S Ibomchagi grocery dukan TH Basantegi Sana Suba dukan amadi L Basikumar gi yumni S Ibomchagi grocery aduda thau su yoli hairi mai adusu Ibomchagi dukandagi khanghaudana haurakibani Kakching amadi sugunuda leiba fire station gi fire tender sing mai kanba laklabasu lam lapanina fire tender singna Yaurakpadadi mai adu miyamna kanbana halam le hairi mai chakpagi thaudo adu ngasi hianglam kendragi MLA su eriba maniko amadi manitron gi chairman Dr. Yumnam Radishyam masa laktuna hakthengna na yengsinki amasung handaki oina makoi ahumda lupa lising tara piramki MLA gi khokchataduda DC Kakching gi SDO Waikong Jila Parisaki member amasung Waikong Gram Panchayat ki pradhan su yauki Thaudoduda yengsinbaga mari leinana MLA Dr. Yumnam Radishyamna Waikong natragana Kakching Khunauda mafam zaba yenglaga fire substation ama thamnaba proposal ama hanadagi leire Hairibasi yamna thuna thabak oina pangthoknaba mahakki maikaidagi angamba thakta hotnaragani loinana ngasi maina chakpagi amangata thokraba imung ahumda athuba matamda yum sanaba hotnabada mahakki maikaidagi su lupa lakh amamam soidana mateng pangani haina su phongdolamki Imphal More Lambi Asian Highway 1 gi lambi pakthok chawthokpada sokhallaba technopol amadi chamol area gi miyamgi phangpham thokpa lamgi compensation pibada hanagi DC technopol a tombikanta IAS na MRB technopol branch ki manager ga logtuna duna yamlaba senpham lupa karorama lakh maudraga taret lising kontraga nipal chatret humbudraga taruk pithok pidre haina ngasi AH1 land affected owner singna paumi singa unaba mada phongdorakli Tenopol da pangchokpa paumi singa unaba duda saruyakiba Daniel Martina phongdorakpada lambi pakthokpa asigidamakta ahanba phase ki senpham 10% actual payment receipt APR da sign tahonduna kaklaba matungda phangkhre anisuba phase ki Fangadaba senpamdagi amok APR sign tauba yaudana 20% kakpi haure atopa amana hojik mioi tara nithoi gi anisuba phase ki senpam lupa karoramaga lakh maudraga taret lising kuntraga nipal chatret humdraga taruk lammapu singi account da changhan bibagi mahuta personal account number amada thajinduna leiramle maramasina lairaba miyamgi I chupliba DCA tobikanta amadi mahaka Lautunariba mioi singi matakta lengangna henba midyeng changbiduna action lobiyo haiki. Mana makata na phongdorakpada AH1 pakthokpa sida hakthengnana soklagadaba yum kun romsu hojik fawbada karigumba process amata tawbidana leiri masisu lengangna athuba matamda midyeng changbiyo haina appeal torakli loinana affected land owner singi Fangpam Thokpa, Senpam Singh January gi manga fawbi gi manungda government na pithok pidrabadi mathangi numitagi Manipur gi lifeline oiriba Imphal More Lambi matam kaktana thingjinba yauna hojik NHIDCL na paikhatliba thabak thauram sing thingjillagani haina akanba wafam thamlakli second compensation lakpasida account trani thoi gumbasi 12 account mi 12 gumbasi gisi
पैसा बुद्धि चंग्रे ना गवर्नमेंट नदी अखोई गोंदा पीखरे हाइना हाइबा अखोई अकाउंट चेक तोबा गांददी अखोई अकाउंट नदी सिखी चंगनदे अदु अखोइना स्टेटमेंट लोब मतमदा प्राइवेट नंबर अमा अकाउंट नंबर अमा सिदा पैसा मयाम सि हापलम्मे असी कमाय तोरगा डीसी न तोब्रा जनवरी डेट 5 फाउ सि अखोइना फंगदोबा मयाम अदुगा कखिबा पैसा परसेंटेज मयाम सि अखोइ गोंदा चप चाना थुंहनद्रदी होजिक एनएचआईटी सरना पाइखलिबा एशियन हाईवे की थबक से अखोइ इविक्शन दसु तोहललोय अदुगा होजिक सूरीबा कांगबु सि अखोइ थबक सुहललोय थबक थिंगबा खक्तनतना अखोइगी होजिक मेन लाइन लाइफ लाइन ओइरिबा इन्फॉर्मोरे रूट से इंडेफिनिटली अखोइ थिंगबिगनी Manipur State Bharatiya Modi Army BMA gi state amadi district ta thabak pugadaba nauna khallaba office bearer singbu okpagi thauram amang ase hotel Imphal gi sangai hall da pangthokre BMA gi office bearer sing okpagi thauram da BMA ST gi president Yankolet Hauke BMA gi national general secretary M Ramesor national president ST Cell Adim Pamai national president Ngau Benjamin BMA gi Manipur gi state president K Bisorjit amadi atai office bearer kiana tais tapamki ngasi gi thauram aduda wangang laduna national president ST Cell Adim Pamai na phongdokibada BMA ase Manipur da haukiba July tang mapalda BMA gi national president laktuna launch tawkraba matung state amadi district ki thabak painaba khallaba BMA gi office bearer sing asi opagi thauram asi pangthokpani BMA ase maruoina BJP amasung praja sing gi marakta leiriba gap mengkhatpaga loinana BJP gi mapangal kankhat hannaba pandamda linkhatpani haiki organization thawak tawba yadaba adugi mafam maduda BJP mapangan kanninga gi damakta Modi army na sugdawuneba aikhoi gi marakta BJP dagi lairiba district ki president or state ki president or aikhoi na aina chawi aina piki haina khoi tawba natte aikhoi di BJP ki party asibu chaw hanninga gi damakta marak aduda gap laiba ado aikhoi si fill up the blank sijinna dawuneba Imphal ki DM College ta leiriba Hindi Teachers Training College ki award pa oja sing Manipur lengakna athuba matamda hapchin biduna awang nongpo ki amata ngairaba Hindi College asi kanbiyu haiduna ngasi college asi ki students union na sinduna college asi ki geta wakat mi pam kre wakat mi pam aduda saru yakiba mahiroi lubasi ki general secretary Thoksom Bisorjina hai ing kumja lising amaga chamapal humdraga mangadagi linkhalakhiba college asi matam gi oja sing retire chakhiba amadi lengangna oja thabiraktabana kaya asina ngasidi college asi mutkhiba yana leire aduga subject kun leiriba college asida subject punamak takpinaba oja matik chana leitre loinana college asida regular oja asi somnatagi principal khak ngai hobagi phibam amada leire amadi regular tadriba oja sing ngasi fawda regular tadriba asisu regular tahanbiro amadi lakliba January gi tha asi fawgi manungda award pa oja hapira u masida lengangna tabi daba thoklabadi akan makhongjang sing sangselagani mahiroi chamarom tamliba college asigi oja tara leigadabada oja manga khakna lairik takpiri manga asigi manungda ani amadi mathang thada retire chalagani haiki Hindi teacher training college asigi utilize oja sing di hoji fawa improve tawidana hoji fawa regular tawidana leire aduna college asi mutnaba khoina media thongna hajuningbudi sarkarna kana meng changbiduna award oja sing ase athubada January fawi manungda oja award pasing hapiraknaba oja puna hoji wali oja puna vacancy 5 post ne regular da aduna athuba matunda hapiraknaba khoi media thongda sarkar gi puning jingsinjari ing kumja lisingani taraga tarukta MR gi laukibagi fal hojik fawbada haidoktabagi mayokta MR gi DPC completed candidate singna ngasi nongchil Mukhyamantri da memorandum pinaba lakpada police na thatkre candidate singna hanba MR gi lambi all nambulen romdagi tholakpada TG higher secondary gate mapada police na thatki loinana makhoina purakpa tongan ba warol iba placard sing police na mullaga segaiki matungda memorandum piba lakhiba singi manungdagi miyoi ahum khangatlaba matungda Mukhyamantri ga unhanki lehoriba candidate sing aduna kashampat romda takthoraki aduga memorandum piba laktringai gi mamangda press club ta Manipur DPC completed candidate of Manipur Rifleman 2016 vets ki wangangloi heights bobona
ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯏꯪ 2013ꯇ ꯄꯥꯡꯊꯣꯛꯈꯤꯕ DPCꯒꯤ ꯐꯜ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯗꯣꯛꯄꯤꯗꯅ ꯊꯝꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯀꯔꯤ ꯄꯣꯂꯤꯁꯤ ꯂꯩꯕꯗꯒꯤꯅꯣ ꯍꯪꯂꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ DPC ꯄꯥꯡꯊꯣꯛꯈꯤꯕ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗꯤ ꯐ꯭ꯂꯥꯋꯔꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯩꯉꯥꯛꯅ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯆꯍꯤ 4-5 ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯤꯕ ꯑꯁꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯕꯨ ꯆꯍꯤ ꯕꯥꯔ ꯑꯣꯏꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯊꯥ ꯑꯁꯤꯒꯤ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯔꯒ ꯐꯜ ꯍꯥꯏꯗꯣꯛꯄꯤꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯕꯦꯁ ꯑꯃꯗ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯈꯤꯕ ꯀꯟꯁꯇꯦꯕꯜ ꯑꯃꯗꯤ ꯐ꯭ꯂꯥꯋꯔꯕꯨꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯈꯤꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ MR ꯑꯁꯤ ꯍꯩꯗꯣꯛꯄꯤꯗꯨꯅ ꯊꯝꯕꯤꯔꯤꯕ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯦꯝꯕꯔꯁꯤꯡꯕꯨ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯕꯨ ꯆꯍꯤ ꯕꯥꯔ ꯑꯣꯏꯅꯕ ꯁꯤꯟꯕꯤꯔꯕ꯭ꯔꯥ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯇꯥꯡ 16 ꯁꯤꯕꯒꯤ ꯃꯅꯨꯡꯗ ꯍꯩꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡ ꯈꯨꯠꯁꯝꯅꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ngasi National Highway 37 Jiri Imphal-gi Barak Turel-gi mathakta leiriba Barak Thongda Guwahati-dagi pot puduna lakpa 12 chakka-gi gari AF01BB 5037 ama thong mayaida puthabadagi thong yadana leire hairi masi semjinbada chaurakna numit nini humni rom changlaba yai haina panari ngasi gi thodo asigi matangda data driver oina Mani Singh chahi 19 apokpa o Omet Singh aduga laifamna oinam sawngbung makha leikaina phongdorakpada aikhoigi gari asi transport ki potchai sing puduna lakpada barakthonggi mayaida leikhom leinangna maninggi chakka asi nansinduna thengbadagi thong asida gari asi puthakhibani haina phongdorakhi makhatana haibada ngasi purakliba gari gi pot asi weight over oina purakpa nate pufam thokba weight tagi tana purakpani laibak thibadagi maning thangba chakana sichinduna laibak thiba thaudo asi thokibani masina maram moiraga hojik kanna potchai sing asi lauthaduna honari haina phongdokki gari gi mapu asina Lilong Haureibidagi MD Sanagi ni haina makhatana phongdorakhi ningsing bayai Barak thong asi ngaiak leitana pot puba gari sing asina puthaba amadi thengjinba tawduna leibana chathok chasinda apanba kaya piri adubu passenger puba gari singdi hanadagi leiriba thong amanba adom passenger sing kumalaga chalhali Indian Air Force na siznagadaba Indian Angry Bird kauba communication satellite ama ngasi Andhra Pradesh ki Sri Harikota da leiba launch pad tagi thagatuna orbit ta thamkhre GSAT-7A hairiba satellite asina IAF ki thabak thoram sing plane airborne early warning control platform na chingba connect taunagani hairi IAF ki damakta space agency ISRO na Christmas present oiriba GSAT-7A ase 38 lakh suba mission ni aduna 64 lakh suba rocket launch ni aduga Vice President Venkaiah Naidu na haiki ISRO na saba kg 1250 lumba satellite asina ikhoigi ngaksenbagi thabakta chauba kanaba ama ohelagani Indian Angry Bird haina mingchonba communication satellite asigi mapunsi chahi Nepal ni hairi masiga manaba satellite GSAT-7 September gi English ngani taraga humdoida Indian Navy gi damakta launch tawba lekhrabani Uttar Pradesh ki Bulansar da December 3 da thokiba thodok amada miyamna police officer ama hatkibagi matangda state government na lakhwaliba action singi damakta state government pu thagatfam thoi haina chief minister Yogi Adityanath na haiki thodok adu mahaki government sidanaba sinba political conspiracy amani haina sumana phongdokki kanadaba wafam kya phongdokliba miyoi singna makoina pamliba singado mai paktrabanina lotsinduna thamkhre hainasu CM Adityanath na paumisingda haiki thogdo aduga mari leinana salhatpagi damakta miyoi ahum fare amadi hingsagi thogdok sandokpagi oina miyoi ani phagatle adumoinama police inspector Subor Kumar Singh bu haliba miyoi adumakti fatri hairi ain kaina yu sungduna maral leijadaba miyoi kaya bu haliba miyoi sing adumaksu thogdok adu thawoinana sin bani haina CM Adityanath na phongdokki aroibada maroiba pau umhonna pizari Supreme Court pu BJP na lan lamjing le haina MP Gaurav Gorgoi na haikre
Bharatiya Modi Army ki nauna khallaba office bearer sing okre. Loinana Indian Angry Bird Communication Satellite ama mai pakna thagat kre. Masigi namak tadi image Paodam loisinjari myam bumuhana. Kurumjari.